Lok Sabha mikhal pangthokadaba numit kunmangani khakta ngaisilakpag loinina tongan political party da mirep oigataba sing tapna khangnarakli. Imalaiba kanba haiba ideology da RPI Athawale gi mirep poina mathang thagi tang tarama panda pangthokadoriba Lok Sabha gi mikhalasi thengnaragani haina RPI Athawale gi National Secretary Maheshwar Thounaojam na masana laothokhre ngasi kaishampata leiba RPI gi office ta mirep oibagi wafam miyam da laothokladuna Maheshwar Thounaojam na makha taraduna India amadi Manipur na ning tamba fanglaba matung party kaya lakhre adubu party singaduna makhoi gi mikhal gi manifesto da hap kiba wafam kaya tayonana tawrakpa ngaktani haina phongdokhi mahakna makha taraduna mikhal thengnagadauriba asi mahak party asina ngasi lamdam asida chathariba lad asigi matangda mahakna platform kaya da wa ngangba thinglakpa leitri mahakna mikhal asi imalaiba kanbagi ideology da thengnagani haina phongdokhi Hingadra sigadra haibagi isang imalibak sa lakpa matamsida karigi ideology no aduna hausi ti ideology sa kaino imalibak kan bidang koigadam ne koi vision sa dukha koigadam ne men wena haitare kay development di simultaneously taw baga yabang atan ne ay thabak taw da freedom phang badu ne bain pamjari di kadina yesalak tab ay dungang ganu ata ngangan adu thong nang changjal wido kaino adu thong thili do kaino adu da tawra di ma saurani ne adu saurani ne hayak pase adu thing toy orga di ay vote left su yae aduna vote mai pa padudang na di bai pandam di vote mai pa amatungda ready 1 2 3 ko na changi badu ne adu chang badu da ay ni Chagi damakta yellow migi damakta imalaiba ki damakta achumba ngakpa tawrakpa senduk na tawrakpa matamda likun changa tawrakpa matamda any thabang changa di pirak tabadune ay yelak tabra yengbani ay thatra ma thoise ay RPI se yauraga ay party tok tri myam khambirangani secretary RPI waisari ay ngange tawre ay changjale ay yelak pra yengbani ay phone tawra pra yengbani national president na ungtang di phone tawra me ay nakitang hena ngang matamda si kitang yengbi ba agadra harap matamda sa si tu tada ay party tok gen harap matamda ngango na hare adun takpadi ay nathabak taw matamda ay thong thinba matamda achumba kitang tawra matamda kuigi lai ba RPI na yela aroi haibase aduna ay ngonda power haitare